ngasi meragi thanil October di ama malengi Meetei singi yo all Meetei Convention gi anisuba mapu numida sida yagna all Meetei Convention gi maut sinjaraga malem pumida leiriba ichini na pumba kurumjari malem sida leminari ba koi mioi ba kanglu pumnamak koi hawpam roots fu thamoi nungda luna lawje America Europe na chingda leiriba Jews singna makoi hawfam Israelu mathamoi nungda lachai adumangai ngasi Europe America na chingda leiriba Bharat macha singna India da yengba mausani ising yamjadabasu ngasi di koi gi chinnaw sing maleng lamjen da mai paktuna America Europe amasung maleng ngofam kaya da leiri India gi city singda su competition da mai pakli adu furuf kunai community ama oina pumna yengda koi sada meeting sangba pun thingin ba highly critical self analysis to changi haina koi na kanjai maramdi koi whole from kanglei pak ama seicha kaya dagi maram oina seicha kaya dagi iram oina leklaba hojiki Assam Dimapur Tripura Meghalaya Silen singda leiriba Meitei Chinau sing amana amabu thoina da bai kai khumna da ba respect tona da ba maduna maram oiduna furup asi maram oiba Kongthang launa honarapata toina hainaba ani thokpi thoklibadi ani da nate leirama sisak ama hairasu pangkhak oiba yabani khoida nariba singba aruba laina se aikhoigi koi manadaba ani thokpi ahum thokpi ene thokpi akhoigi leirama sisak ama haibani aikhoigi geopolitics ta aikhoina haigat thangana ba kuthang singda laina asina aikhoibu hainga ni tan sohali Biwa masi aikoi hangnaraba ngakani aduga aikoi masigi layong khanduktuna anauba lambi sema ngamnanaba kanna honaba kaya basu uwa fangjai aduga laibak thibana lambi adudi sengna unaba fangjai convention gi pandamsu lambi adu samjabani maike somda sangsin minariba itinnaw kunno kusu ekai-khumnajariba masu matam pumbada khutsamnanaba sem san leijai pandam masigi damak aikoina lisingani ta mapangi January gi tang 18 Minini koina kanna honajaduna kok chungsina tuna Imphal Declaration putoksei masina koina karamna lambi si semgadabagi haiba idea adu khongdokchabu koigi thodangdi do haurakliba mirol singbu scientific temple lehenduna koigi roots ta changthokchaba pride mapuning da founduna mapuning da confidence self confidence laina global competition di honabani sahi cha ani om sida ainarakraba koigi Chanabi nanai oijage mantra koi sai ekai-khumnaba self esteem self respect adubu hundokhraga ani mawang naiba aikoi di machani makoina achobuni haiba dhoti kurta gi culture masina aikoi isagi roots ta chawthokchaba pride adubu sumangan ki aduna aikoina di khangjadana aikoi gi subconscious ta subservient mind le duna mirol kaya malem gi umbak ta mai thangatuna competition da yawa ngamlak khidabadu ngasigi aikoi kanadigi tabanate khangdana mangda sangsinbada mina su yagani line su sangani haina thajajaduna aikoi movement ni asi leptan sangsinjabani masina aikoi proof community asi mangkraba community asi mangkraba pride adu hanjinba ngamgani thajaje aroibada maleng lamjel global competition da mai pangna America Europe su maleng mafum kaya da leibiriba Meitei Chinau sing amasung India ki city sing da mai pak bi chinnaw sing horpam lamdam kanglei pak amasung Assam mafam sing Dimapur Tripura Meghalaya gi mafam sing da especially attention pidbi atuba Myanmar Meitei singbu mating pangbi yaba lam sing da economic activities da education gi lamdam su atei gi lamdam mating pangbinaba system ama design tobinaba amasung mating pangbinaba system ama puthopinaba koina WMC na su tawjaba yaw kumba khangpani na tawjage masida malemda lebi Meitei Chinau mating pangbi haina korjari aikoi pandamdi Meitei sing maru oina aikoi sai si sungi tungi mirol singna aikoi Meitei ni haina chawthok na malemda lamjel thoibaduni WMC gu nungsibiyo World Meetei Convention nungsibiyo yawbiyo lecha singidamtena aikoi gi damukteni aikoi World Meetei Convention umnamakku kai kunbu chali amukana kurumjari